Russia amadi Ukraine taunaba asida kamikaze koba drone amana achauba role ama laukiba asida achauba discussion amani mafam khudingda kamikaze drone ase Iran gini actual ming sahid kawi amasung masibu Russia na haukiba August thada Iran dagi leirakpani haibase yamna kanna hairi Ukraine gi maikaidagi Russia na hai masi Iran gi nati tasengna maki Iran made oiraga Russia na losilibra madusu oibi ngasi America gi maikaidagi confirm oina hydrocally Crimea region da Iran gi force khara leire makoina hadaki drone se operate tobda mateng pangbani it means Iran su Ukraine lan asida saruk yare sini America na makata na hai Iran ki missing a drone asibu operate toba amadi technical help tawri haibagi praman makoida lai amarom da Iran da hijab roda protest yamna kana tawri angang amani su sikrabani masida international logi meeting sangduna lairingai tanja sida makoi gi drone lan asida changle haiba sidagi America na Iran da anoba sanction kharaga thomjille hairi Russia na handak use torkliba kamikaze ko drone ase $20,000 mukta tai adubu magi target soidi hiamna effective oina amang ata thogali hairi masigi drone macha sina Ukraine gi fighter jet amasu Madugi mamal around 50 crore muk tagani hai madusu thengna duna crash oikre ngasi gi pauni pikraba kamikaze ko drone asina kaya chorba loss no oheli ba Ukraine gi Russia mati Ukraine gi marakta maiku kana lan soknari mathong maram janadre Putin gi anobu strategy asina makoina lausilliba lamsing hanna lauhandana bhotna ba masigi damak Ukraine gi army leipam electricity gi department leipam amasung jana thakna ba ising na jingba piriba facility kaya yeliba mafam sing da attack tawduna hanna attack tawduna Ukrainian singbu amambada thambani masidani western media na makoi war crime tawi haribase United Kingdom gi anobo Prime Minister Sam Khiba Liz Truss ko bi ase post gi masana resign tawdakre masina maram oiraga Liz Truss ase UK gi history da khwaidagi tena Prime Minister oirambi nupi gi list chan khre hojik UK da political crisis ni haibatai anobo Prime Minister ama yang na khanbagi election tawragani hojik wahang Liz Truss na UK gumba country gi Prime Minister gi post gi yang na resign tawkhibagi maram karino ahan maram mana Prime Minister oiraga Britain gi tax kara hantan gani taurubana market bera lakhibani masidagi economic Minister oramba Indian origin Sunak pusu resign tawhanki aroibada magi party fail oibani magi party gi mi sing isu thajaba purakpa ngamkhidre maudagi masa resign tawjabani Britain gi economic hojik down the lady Side amada reporters singna asumna analyze tawnari madudi hojiki global military power yenglubada America gi army singna Russia amadi China gi army sing defeat tawagani experts singna analyze tawduna yengna khare global khuchu khulai gi power amadi availability da changdam narakpada America nuclear khulai da wate atai khulai da wate adubu ground army gi strength ta yang narakpada America gi army de hojiki matam da land practice oina lainariba Russia na hengani hairi aduga China na su makoi de gi hen bagi wafam thamnari Turkey ki President Recep Erdogan na Russia ki Putin yaptamak soft oirabani hojik hanaga sangdam naruda haiduna pongdokre aduna santi gi wangang na bayaba Tanzania asini amorom dangasi Moscow na claim tawri Kherson dagi public safety gi damak chena ba Tanjada Ukraine army na missile launch tawsindra miyo mari hatokre angak padi matamada Kherson Ukraine gi ni hojik na Russia na kon kiduna maudala iba public singi yeng sin bana jingbo mokoi na tawri President Zelensky ngasi hai ki Russia na Ukraine da leiba achauba dam ama thugairaga flat ohelaba tungda Ukraine army sing inthok laga makoi nang amdraba pham hanna loge lagnari adubu wapam sibu Russia na tokani haiduni yate handak Ukraine da oiriba current gi shortage asumna mangda oikidri Iran dagi lorak pani haina claim tawriba drone asigi matengna phajana sokhan kre Ukraine bu masigi phibu mase uraga Ukraine gi defense minister ni Israel da wari likre amasung makoi dagi air defense PBU haina haijakre karigumba Israel na piraklabadi Russia ga makoi ga taseng na manga yekna ba haibadu oiragani phongphong sana thinaragani ing ba haibase thoina leiroi so thanks for watching for this day